Yengberu Purmokpu Manipuri Terence YouTube channel Siki Market Tam Sari Mayamasi ne Pudun Luxury video city. Koi Manipur PR se Kayarak Thamgre, amadi Karam chahida Thamgre, Aduga numit kayani thamkhi bagi have the Matang the Sims of video ni. Hana khngbibra sinau sungsu yobirangmani khngbidriba sinau singgi khalaga video se semjabani. Adu de mayam ai video se hokjarage. Karam chahida numit kayani thamgiba khokiba habadu mayam punna khangminarase. Adun ma'am Hamada 10 January 1967 dagina 19 March 1967 sebo PR thamgi numit 66 days thamgi maram se su ma'am se loina ai mayam da haijare ko mayam se maram sing si dei lon bai thoksara roige mathang 25 October 1967 dagina 18 February 1968 bu thamgi Masina Magi days na 116 days thamgiba adu mathang 17 October 1960 ga 9 dagina 22 March 1972 bo 2 years 157 days thamgiba adu mathang 28 March 1973 dagina 3 March 1974 bo magi numit masingsin kayano 340 days thamgiba mathang 16 March 1977 dagina 28 June 1977 bok thamgi magi numit masingsin kayano hamnonda 443 days thamgi ko mathang 14 November 1979 dagina 13 January 1980 bok sida su thamgi numit kya 60 days adu mathang 28 February 1981 dagina 18 June 1981 bok thamgi magi numit masingna chamaga tara 110 days thamgi duga mathangda 7 January 1992 dagin 7 April 1992 sida su thamgi aduga magi numit masingna 91 days oigi bako adu mathangda 31 December 1993 gi 31 December dagina 13 December 1994 hariba sida su thamgi magi numit masingna 347 days thamgi 2 June 2001 dagi 6 March 2002 si da su thamgi 277 days thamgi sini aduga mayam handaki inau nobada PR thamgi base 13 February 2025 ta thame siga tharaga Manipur da pulapna PR se tarama thoirak sure akoi India gi state ki manung da PR kwai dagi thamba se akoi Manipur na oire haidna mayam record se sumaina lei asini mayam channel sibu nuksibiduna like share and subscribe to biramu matung da su kana ba video kaya amarum mayam gi tamok ta pujarake mayam soidina miyeng ta ta leibiu punamok pu amuka hanna khulumjari